Arambai News Guwahati da Manipuri Pau tabiriba singbo ihan hanba maktada chingangbam Sujitarani na khurumjari hogzik ngasigi samlapa mariba pau sing lobirasi. Assam da ngasigi oina COVID-19 gi positive case phangbagi official report hogzik fawbada laktri adubu ngarang ahing athengbada punna positive case chatret ka marfutaruk phangki masigi manungda chaunga ga marfutarani pana Guwahati city khaktadagini. Hogzik fawbada Assamda apunba confirm case masing lising tarani thoiga chaunga kuni thoi sukre lising nipan ga chahum kunchana naba phakre lising mariga chama humbudra mangana active oiri ngasi Assamda masagi chahi nifu suraba mioi amasu laicharasina laikanaba ngamdana laikhidabadagi state asida apunba laikhidabagi masing taramanga sukre ngasi su soidana ahing athengbada positive case kharadi lakhigani adubu handak kharani asida nongmada chaunga dagi tadana positive case phangliba asigumna phangba taragadi Assam gi confirm case masing lising 16 yauba haibasidi soidrabani Guwahati da ngasi su community transmission tawbagi case hantharakpa laitri numid humni da sar asidagi positive case lising amaga chamapan kunipan phangki aduga July tang amadagina taruk phawbagi manungdana lising aniga chatru humbudra taret phangki Minister Piyush Hazarika na Guwahati da COVID anabasinggi layeng phamungi awatpadi leite adubo serious anabasing Guwahati gi GMC Hospital amadi MMC Hospital da layengi aduga mayai oirappa anabasingdi Guwahati gi atai hospital da chaithoktuna layengi hairi COVID ki mayokta leptana langthengnariba frontline warrior sing habadi doctor nurse health worker amadi police na chingba kaya nakhalakpa asi tasengnamak kiningai oirakli punna doctor amadi nurse yankhai muk aduga police personnel chamaga nifumukna tamthiraba laina asigi mayokta lanthengnabada positive oirakhi adubu makhoigi thauna hanba leitri Assam miyam gi damakta ninghannadana lepiriba asi ekhoigi laibak phabani haina mantri Piyush Hazarika na makha tarakhi Hotspot oriba sarasigi mafam sing haibadi Pandu Maligaon Fatasil Ambari amadi Bisnupur na chingbada mass testing tobagi khongjang changsiladuna ngasi Pandu da hokre Nakalamarom da senior mantri Himanta Biswa Sarmana Guwahati miyamda pandemic marak sida khajik nungaiba paw ama piraduna Guwahati gi ward sing da test tobada ngarangdi chada kuntra positive phangki adubu ngasi di chada 13 ta hantharakpa si tangkhai hantharakpani haikre adubu mathangi mikupta kari oirakpa tamba ngamdri hainasu mahakna makha taki Guwahati da lockdown sangdokpagi matangdadi area sigi MLA mari amadi miyamgi khudong chagadaba matungina warep logani so haiki mato asumna Assamgi health department su matau karamna Guwahati amadi Assam pumbada hengalakliba COVID-19 gi case sing asi mayoknaba ngamba tasengna yingningai oiri Taubagidi handaki lockdown ki tangkak asidadi miyamna hena chekshilakpaga loinana makhoi masana janata lockdown tawduna laichat asi sandorakpada thingnanaba hotnaba Guwahati ta natana Assamgi mafam kayadasu uba phanglakli State Bank of India gi North East Head Office ki floor ahum amasung Regional Business Office ngarang ningthaukawa numit sil tawsinkhre building ani asidagi yamdrabada employee kuntra COVID-19 positive oirakhi Dispur Assam Secretariat ki opposite laiba head office asiga loinana ABC Point Swagat Complex ta laiba SBI gi Regional Business Office su sil tawkhre panbayai hogzik fawbada Guwahati da laiba SBI gi branch office kaya gi yamdrabada employee marfu tarukti positive oibada yawkhre Mathag Assam gi Bagjan gi oil rig ta chakliba mai ngasi numit nifuni thoini surakle adubu muthatpadi ngamdri Mai asina maram oiduna lamdamasigi miyamna thengnariba asi company amadi sarkarna usinadabagi damakta mafamasigi miyoi kayana lambi lamjawda thoroktuna ngasidi achoba protest rally ama chatkhre Manipura haukiba pung kunmari da naungna miyoi nifu positive oibaga loinana apunba COVID-19 gi confirm case masing lisingamaga chamri kuntra sukre kuntra taretna discharge tawkibaga loinana apunba discharge tawkibagi masing chatret ka humbudra mathoi sukre chatru ka yankhai mapanna active oiri leikhidaba amata yaudri phabagi changna chada yankhai humdoi dasmik mapan amani Assamga yumlo nariba amasung Manipura changlakpa train singi thungpham oriba Jiribam district COVID-19 ga kanna lanthengnari
District asigi police personnel yauna miyoi kya positive oirakpadagi laichit asi sandorakpa thingnanaba amasung positive oiribasing yengshanabagidamagta Imphaldagi medical team ama Jiribamda thungkre. Jiribam Hospital asi COVID Care Center laukthokpaga loinana hospital asida layeng lamba anabasing Community Health Center da hongdokre. Nakalamaromda Jiribamgi amatta ngairaba hospital asi COVID Care Center onthokibada mafam asigi miyamna yaningdaba phongdoknarakli. Jiribamgi amatta ngairaba hospital asi mahusagi phibamda thambiraga Jiribamgi atopa khudongchagadaba mafamsingda khudamoina Harinagar Model School Jiribam Sports Complex ki ahangba building da thambirabadi miyamgi hena khudong chagani maramaduna Jiribam Hospital asi COVID Care Center onthokpiganu haina mafam asigi club maira paibi amadi miyamna CM gi mityeng chingsilakre. Aduda sunatana tokhai ba loop manga haibadi apunba Jiribam maira paibi Women Association for Economic Development, Jiribam Ima Women Association of Kanglei Park, Women Welfare of Kanglei Park, Amadi, Jiri Kaithel Chokot Thorang Ima Lupna, Jiribamgi Matik Chadraba Local MLA, Asabudin Pham Thado U Haiduna, PWD Colony Dagi, National Highway Fauba, Pendabgi Kholau Kya Laudana, Ngasi Rally Amasu Chatkre. Railway station da duty taruba VDF amadi police personnel singtanatana jiri gi miyam namak COVID test tobinabagi wakat kaloinana mafam chana COVID care center hongdokpiu haibagi dabi MLA na tasin usinadana leiriba asida pendraduna wakat khongjangasi chatkibani hairi. Nakalamaromda ngasi Manipurgi CM N Biren Jiribam chatpagi wafam leiramba adu matam kaktana yeithokre. Cheragasida Jiribamgi COVID Care Center asi Jiribam District Hospital da thambagi mahutta miyamgi apamba matungina Jiribamgi Harinagar da laiba Model School da semgatnaba Imphaldagi chatkiba medical team amasung Jiribamgi DC School asida chatuna phibam yengsinkre. Thangmoiban Polem Lekaida ngarang chahi taret ta suri binupi macha ama positive oikiba aduga leiminaramba yumgi hui adusu ngasi Peoples for Animal gi kangbuna lokhatuna quarantine tawkre. Panbayai imung asida leiramba miyoi sing positive oiduna COVID care center singda pukhibadagi yengbinaba kana leitana imung asida hui asi matomta leirakhi. Nakalamaromda hui asi COVID-19 positive oiramgadra haina miyamna chingnana hanglakpa wahangi pakhum piraduna Laichadasi Hogzik Faubagi Oinadi, Yumda Yokpa Sa Uchek Singdagi, Sandokpagi record Laitri Haina, Peoples for Animal na Hairakre. Manipurgi Parliamentary Amadi Assembly Constituency Sing, Delimitation Process ta Yaningda Bakarishu Laite, Tawutabu, Englishingani Amagi, Aranba Reporta, Yumpham Oiraga, Delimitation Tawadi, Yaroi Haina, Pandam, Ipsa, Akomlop, Ipak Amadi KSN na haikibaga loinana masigi matangda legal proceeding chatharingai cherak asida Englishingani amagi census ta yumpham oiraga hathu sarkarna process hobagi thong chatharliba asi khudakta lepiu haina lupsing asina ngasi dabi tawrakli. Manipur Official Language Act English Chamapan Humbudramapan gi makhada Official State Language oina Bengali mayak ki mahutta Mitei mayakna sizinanaba lagliba Assembly mifam asida Rajya Sarkarna warep ama lawgudabani haibagi dabi Manipur gi mahairoi lup desamna dabi tawrakre. Meghalaya da su handak marak COVID-19 gi positive case leptana thorakli adubu handak marak positive oirakli ba si ayambana BSF personnel ngaktani ngasi su nauna miyoi taruk positive oikre ngasi nauna positive oriba miyoi taruk asigi manungda Air Force ki ani BSF ki ama amadi micham ahum yauri makhoi Karnataka USA Rajasthan amadi Kolkata dagi halakpani. Maramasina state asida apunba confirmed case masing hogzik phawda marfudara mari sukre nipum doina naba phakre yangkhaina active oiri. Meghalaya da sungasi Shillongi miyoi ama laichit asidagi laikanaba ngamdana laikhidabadagi apunba laikhidabagi masing ani sukre. Meghalaya Board of School Education samna embosna lawba HSSLC gi Science, Commerce amadi Vocational Stream gi parikha gi result July tang mapanda lauthoklagani. Result booklet official website tagi download toba yagani hairi loinana tura amadi Shillong da laiba emboss office ta result display tawroisu hairi.
ꯃꯤꯖꯣꯔꯥꯝꯗ ꯍꯧꯈꯤꯕ ꯄꯨꯡ ꯀꯨꯟꯃꯔꯤ ꯑꯁꯤꯗ ꯅꯧꯅ ꯃꯤꯑꯣꯏ ꯇꯔꯨꯛ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯒ ꯂꯣꯏꯅꯅ ꯑꯄꯨꯟꯕ ꯀꯟꯐꯔꯝ ꯀꯦꯁ ꯃꯁꯤꯡ 138 ꯁꯨꯈ꯭ꯔꯦ꯫ ꯉꯁꯤ ꯇꯔꯨꯛ ꯗꯤꯁꯆꯥꯔꯖ ꯇꯧꯈꯤꯕꯒ ꯂꯣꯏꯅꯅ ꯑꯄꯨꯟꯕ ꯗꯤꯁꯆꯥꯔꯖ ꯇꯧꯈꯤꯕꯒꯤ ꯃꯁꯤꯡꯅ 138 ꯁꯨꯈ꯭ꯔꯦ꯫ 29ꯅ ꯑꯦꯛꯇꯤꯚ ꯑꯣꯏꯔꯤ, ꯂꯩꯈꯤꯗꯕ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯤ꯫ ꯅꯧꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯤꯕ ꯃꯤꯑꯣꯏ ꯇꯔꯨꯛꯀꯤ ꯃꯅꯨꯡꯗ 5ꯗꯤ NDRF ꯄꯥꯔꯁꯣꯅꯦꯜꯁꯤꯡꯅꯤ꯫ ꯃꯙ꯭ꯌ ꯄ꯭ꯔꯗꯦश, ꯑꯟꯙ꯭ꯔ ꯄ꯭ꯔꯗꯦश, ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯑꯁꯥꯝꯗꯒꯤ ꯍꯜꯂꯛꯄ ꯀꯨꯏꯗ꯭ꯔꯤꯕꯁꯤꯡꯅꯤ꯫ ꯃꯤꯖꯣꯔꯥꯝꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯣꯛꯄ ꯗꯤꯁꯇ꯭ꯔꯤꯛ ꯑꯥꯏꯖꯣꯜ ꯗꯤꯁꯇ꯭ꯔꯤꯛꯅꯤ꯫ ꯄꯨꯟꯅ ꯄꯣꯖꯤꯇꯤꯚ ꯀꯦꯁ 29 ꯐꯪꯂꯤ꯫ ꯑꯦꯛꯇꯤꯚ ꯀꯦꯁ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯕꯗꯁꯨ ꯑꯥꯏꯖꯣꯜ ꯗꯤꯁꯇ꯭ꯔꯤꯛꯅ ꯑꯣꯏꯔꯤ꯫ ꯀꯦꯁ 63 ꯑꯦꯛꯇꯤꯚ ꯑꯣꯏꯔꯤ꯫ ꯄꯟꯕ ꯌꯥꯏ ꯅꯥꯊꯤꯌꯥꯜ ꯗꯤꯁꯇ꯭ꯔꯤꯛꯇꯗꯤ ꯉꯁꯤ ꯐꯥꯎꯕ ꯄꯣꯖꯤꯇꯤꯚ ꯀꯦꯁ ꯑꯃꯠꯇ ꯐꯪꯗ꯭ꯔꯤꯕꯅꯤ꯫ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯇ ꯉꯔꯥꯡ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯇꯒꯤ ꯍꯜꯂꯛꯄ ꯃꯤꯑꯣꯏ ꯑꯃ ꯄꯣꯖꯤꯇꯤꯚ ꯑꯣꯏꯈꯤꯕꯒ ꯂꯣꯏꯅꯅ ꯑꯄꯨꯟꯕ ꯀꯟꯐꯔꯝ ꯀꯦꯁ ꯃꯁꯤꯡ 263 ꯁꯨꯈ꯭ꯔꯦ꯫ 14ꯅ ꯗꯤꯁꯆꯥꯔꯖ ꯇꯧꯈꯤꯕꯒ ꯂꯣꯏꯅꯅ ꯑꯄꯨꯟꯕ ꯗꯤꯁꯆꯥꯔꯖ ꯇꯧꯕꯒꯤ ꯃꯁꯤꯡ 32 ꯁꯨꯈ꯭ꯔे꯫ 163ꯅ ꯑꯦꯛꯇꯤꯚ ꯑꯣꯏꯔꯤ꯫ ꯉꯔꯥꯡ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯃꯤꯑꯣꯏ ꯑꯃ ꯂꯩꯈꯤꯗꯕꯗꯒꯤ ꯂꯥꯏꯆꯠ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯈꯤꯗꯕꯒꯤ ꯑꯄꯨꯟꯕ ꯃꯁꯤꯡꯁꯨ 2 ꯁꯨꯈ꯭ꯔꯦ꯫ ꯄꯟꯕ ꯌꯥꯕꯗꯤ ꯂꯩꯈꯤꯗꯕ ꯃꯤꯑꯣꯏ ꯑꯅꯤꯃꯛ ꯋꯦꯁ ꯀꯥꯃꯦꯡ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯉꯥꯛꯇꯅꯤ꯫ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯇ ꯈ꯭ꯋꯥꯏꯗꯒꯤ ꯁꯣꯛꯄ ꯗꯤꯁꯇ꯭ꯔꯤꯛ ꯏꯇꯥꯅꯒꯔ ꯀꯦꯄꯤꯇꯦꯜ ꯀꯝꯄ꯭ꯂꯦꯛꯁꯅ ꯑꯣꯏꯔꯤꯕꯅꯤ꯫ ꯅꯥꯒꯥꯂꯦꯟꯗꯁꯨ ꯉꯁꯤ ꯅꯧꯅ ꯃꯤꯑꯣꯏ 19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯒ ꯂꯣꯏꯅꯅ ꯑꯄꯨꯟꯕ ꯀꯟꯐꯔꯝ ꯀꯦꯁ ꯃꯁꯤꯡ 794 ꯁꯨꯈ꯭ꯔꯦ꯫ 70ꯅ ꯗꯤꯁꯆꯥꯔꯖ ꯇꯧꯕꯒ ꯂꯣꯏꯅꯅ 303ꯅ ꯅꯥꯕ ꯐꯈ꯭ꯔꯦ꯫ 394ꯅ ꯍꯧꯖꯤꯛ ꯑꯦꯛꯇꯤꯚ ꯑꯣꯏꯍꯧꯔꯤ, ꯂꯩꯈꯤꯗꯕ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯤ꯫ ꯄꯟꯕ ꯌꯥꯏ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚꯀꯤ ꯀꯦꯁ ꯂꯦꯞꯇꯅ ꯍꯦꯟꯒꯠꯂꯛꯂꯤꯕ ꯑꯁꯤꯕꯨ ꯂꯥꯛꯁꯤꯟꯕ ꯉꯝꯅꯅꯕ ꯉꯔꯥꯡ ꯖꯨꯂꯥꯏ ꯇꯥꯡ 6ꯇꯒꯤ ꯅꯨꯃꯤꯠ 6ꯅꯤꯒꯤ ꯑꯣꯏꯅ ꯖꯨꯂꯥꯏ ꯇꯥꯡ 11 ꯐꯥꯎꯕ ꯄꯦꯔꯦꯟ ꯗꯤꯁꯇ꯭ꯔꯤꯛꯇ ꯇꯣꯇꯦꯜ ꯂꯣꯛꯗꯥꯎꯟ ꯊꯝꯕ ꯍꯧꯈ꯭ꯔꯕꯅꯤ꯫ ꯑꯔꯣꯏꯕꯗ ꯑꯇꯣꯞꯄ ꯄꯥꯎꯁꯤꯡꯗ UGCꯅ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯐꯥꯏꯅꯦꯜ ꯄꯔꯤꯈ꯭ꯌꯥꯁꯤꯡ ꯁꯦꯞꯇꯦꯝꯕꯔꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛꯇ ꯇꯧꯔꯒꯅꯤ ꯍꯥꯏꯅ ꯉꯁꯤ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯑꯣꯟꯂꯥꯏꯟ ꯑꯃꯗꯤ ꯑꯣꯐꯂꯥꯏꯟꯒꯤ ꯑꯣꯞꯁꯟ ꯂꯩꯒꯅꯤ꯫ ꯇꯔꯝ ꯑꯦꯛꯖꯥꯝꯁꯤꯡ ꯂꯩꯔꯔꯣꯏ ꯍꯥꯏꯅꯁꯨ UGCꯅ ꯉꯁꯤ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ CBSEꯅ ꯀ꯭ꯂꯥꯁ 9 ꯑꯃꯗꯤ ꯀ꯭ꯂꯥꯁ 12ꯀꯤ ꯁꯤꯂꯦꯕꯁ ꯍꯟꯊꯍꯟꯈ꯭ꯔꯦ꯫ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯦꯀꯥꯗꯦꯃꯤꯛ ꯂꯣꯁ ꯃꯦꯟꯈꯠꯍꯟꯅꯕꯒꯤꯗꯃꯛꯇ ꯁꯤꯂꯦꯕꯁꯇ 50% ꯍꯟꯊꯍꯜꯂꯛꯈꯤꯕꯅꯤ꯫ ꯏꯟꯗꯤꯌꯥꯅ ꯍꯟꯗꯛꯇ ꯆꯥꯏꯅꯥꯒꯤ ꯑꯦꯞꯁꯤꯡ ꯊꯤꯡꯖꯤꯟꯅꯕꯒꯤ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯕꯒꯤ ꯃꯇꯨꯡ ꯑꯃꯦꯔꯤꯀꯥꯅꯁꯨ ꯇꯤꯛꯇꯣꯛ ꯌꯥꯎꯅ ꯆꯥꯏꯅꯤꯖ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯑꯦꯞꯁꯤꯡ ꯊꯤꯡꯖꯤꯟꯅꯕꯒꯤ ꯈꯟꯅꯔꯤ ꯍꯥꯏꯅ US ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯐ ꯁ꯭ꯇꯦꯠ ꯃꯥꯏꯛ ꯄꯣꯝꯄꯤꯌꯣꯅ ꯉꯁꯤ ꯍꯥꯏꯈ꯭ꯔꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯃꯦꯔꯤꯀꯥꯗ ꯃꯍꯩ ꯇꯝꯂꯤꯕ ꯐꯣꯔꯦꯟ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎ ꯑꯃ ꯑꯣꯏꯅ ꯑꯣꯟꯂꯥꯏꯟꯗ ꯀ꯭ꯂꯥꯁ ꯇꯧꯕ ꯃꯍꯩꯔꯣꯏꯁꯤꯡ ꯑꯃꯦꯔꯤꯀꯥꯗ ꯂꯩꯕ ꯌꯥꯔꯔꯣꯏ ꯍꯥꯏꯅ ꯉꯔꯥꯡ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠ ꯑꯃꯦꯔꯤꯀꯥ ꯁꯔꯀꯥꯔꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯄꯦꯟꯗꯦꯃꯤꯛ ꯃꯅꯨꯡꯁꯤꯗ ꯑꯃꯦꯔꯤꯀꯥ ꯊꯥꯗꯣꯛꯇꯨꯅ ꯃꯔꯩꯕꯥꯛꯇ ꯍꯟꯗꯕ ꯌꯥꯗꯕꯒꯤ ꯑꯋꯥꯕ ꯑꯃ ꯐꯣꯔꯦꯟ ꯃꯍꯩꯔꯣꯏꯁꯤꯡꯅ ꯃꯥꯌꯣꯛꯅꯔꯛꯂꯤ꯫ ꯀꯣꯂꯦꯖ ꯀꯥꯎ ꯅꯠꯇ꯭ꯔꯕꯗꯤ ꯅꯌꯨꯝꯗ ꯍꯟꯈ꯭ꯔꯣ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤꯒꯤ ꯃꯈꯥꯗ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯚꯤꯖꯥ ꯀꯛꯊꯠꯄꯒꯤ ꯊꯧꯔꯥꯡ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯣꯛꯀꯗꯧꯔꯤꯕ ꯂꯩꯕꯥꯛꯇꯤ ꯆꯥꯏꯅꯥꯅꯤ꯫ ꯆꯥꯏꯅꯥꯒꯤ ꯃꯊꯪꯗ ꯏꯟꯗꯤꯌꯥꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯗꯅꯤ꯫ ꯀꯣꯚꯤꯗ-19ꯒꯤ ꯚꯦꯛꯁꯤꯟ ꯄꯨꯊꯣꯛꯄꯒꯤ ꯈꯣꯡꯖꯪꯗ ꯏꯟꯗꯤꯌꯥꯁꯨ ꯃꯥꯂꯦꯝꯗ ꯃꯥꯡꯖꯤꯟ ꯊꯥꯔꯗꯨꯅ ꯚꯦꯛꯁꯤꯟ ꯑꯁꯤꯒꯤ ꯍ꯭ꯌꯨꯃꯦꯟ ꯇ꯭ꯔꯥꯌꯦꯜꯒꯤꯗꯃꯛꯇ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧꯕ ꯉꯁꯤꯗꯒꯤ ꯍꯧꯈ꯭ꯔꯦ꯫ ꯀꯣꯚꯤꯗ ꯂꯥꯏꯆꯠ ꯃꯔꯛꯁꯤꯗ ꯀꯔꯅꯥꯇꯀꯥꯗ ꯗꯣꯛꯇꯔꯁꯤꯡꯒꯤ ꯁ꯭ꯇ꯭ꯔꯥꯏꯛ ꯂꯣꯏꯗ꯭ꯔꯤ꯫ ꯀꯣꯟꯇ꯭ꯔꯦꯛ ꯗꯣꯛꯇꯔ 408ꯅ ꯊꯕꯛ ꯊꯥꯗꯣꯛꯂꯒꯅꯤ ꯍꯥꯏꯅ ꯀꯤꯍꯜꯂꯛꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯄꯥꯔꯃꯅꯦꯟꯠ ꯇꯥꯍꯟꯒꯅꯤ, ꯊꯥꯒꯤ ꯇꯣꯂꯣꯞ ꯂꯨꯄꯥ 95,000ꯗꯒꯤ 60,000ꯗ ꯍꯦꯟꯒꯠꯂꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯈ꯭ꯔꯦ꯫ ꯃꯍꯥꯔꯥꯁꯇ꯭ꯔꯅ ꯔꯦꯝꯗꯦꯁꯤꯚꯤꯔꯒꯤ ꯑꯍꯥꯟꯕ ꯁꯄ꯭ꯂꯥꯏ ꯐꯪꯈ꯭ꯔꯦ꯫ ꯑꯅꯥꯕ 1,000ꯗ ꯍꯤꯗꯥꯛ ꯑꯁꯤꯅ ꯀꯥꯟꯅꯕ ꯄꯤꯒꯗꯧꯔꯤ꯫ ꯋꯦꯁ ꯕꯦꯡꯒꯜꯗ ꯗꯤꯁꯇ꯭ꯔꯤꯛ 2 ꯍꯥꯏꯕꯗꯤ 24 ꯄꯦꯔꯒꯅꯥ ꯑꯃꯗꯤ ꯃꯥꯜꯗꯥꯗ ꯇꯣꯇꯦꯜ ꯂꯣꯛꯗꯥꯎꯟ ꯂꯥꯎꯊꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯑꯇꯣꯞꯄ ꯗꯤꯁꯇ꯭ꯔꯤꯛ 2ꯗꯅ ꯂꯣꯛꯗꯥꯎꯟ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡ ꯑꯁꯤꯗ ꯆꯠꯊꯣꯛ-ꯆꯠꯁꯤꯟ ꯇꯧꯕꯁꯨ ꯊꯤꯡꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯀꯟꯇꯦꯟꯃꯦꯟꯠ ꯖꯣꯟꯁꯤꯡꯗ ꯂꯥꯛꯂꯤꯕ ꯁꯒꯣꯜꯁꯦꯜ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 5ꯗꯒꯤ ꯀꯝꯄ꯭ꯂꯤꯠ ꯂꯣꯛꯗꯥꯎꯟ ꯑꯃꯨꯛ ꯍꯟꯅ ꯊꯝꯖꯤꯟꯅꯕꯒꯤ ꯋꯥꯔꯦꯞꯁꯨ ꯋꯦꯁ ꯕꯦꯡꯒꯣꯜ ꯁꯔꯀꯥꯔꯅ ꯂꯧꯈ꯭ꯔꯦ꯫ ꯉꯁꯤ ꯏꯟꯗꯤꯌꯥꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯀꯣꯚꯤꯗ-19ꯒꯤ ꯄꯣꯖꯤꯇꯤꯚ ꯀꯦꯁ 18,935 ꯍꯦꯟꯈ꯭ꯔꯦ꯫ ꯇꯣꯇꯦꯜ ꯀꯟꯐꯔꯝ ꯀꯦꯁ ꯃꯁꯤꯡꯅ 8.40ꯅꯤ꯫ ꯔꯤꯀꯚꯔꯤꯅ 4.55ꯅꯤ꯫ ꯃꯥꯂꯦꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯣꯛꯂꯤꯕ ꯂꯩꯕꯥꯛꯁꯤꯡꯗꯤ ꯑꯍꯥꯟꯕꯗ USAꯅꯤ, ꯑꯅꯤꯁꯨꯕꯗ ꯕ꯭ꯔꯥꯖꯤꯜ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕꯗ ꯏꯟꯗꯤꯌꯥꯅꯤ꯫ ꯃꯀꯣꯛꯇ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯑꯍꯨꯝ ꯑꯁꯤꯒꯤ ꯔꯤꯀꯚꯔꯤꯒꯤ ꯆꯥꯡꯗ ꯌꯦꯡꯕꯗ USAꯅ 94.30ꯅꯤ꯫ ꯑꯅꯤꯁꯨꯕꯗ ꯂꯩꯔꯤꯕ ꯕ꯭ꯔꯥꯖꯤꯜꯒꯤ ꯐꯕꯒꯤ ꯆꯥꯡꯅ 65.23ꯅꯤ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕꯗ ꯂꯩꯔꯤꯕ ꯏꯟꯗꯤꯌꯥꯒꯤ ꯐꯕꯒꯤ ꯆꯥꯡꯅ 65.50ꯅꯤ꯫ ꯑꯁꯨꯝꯅ ꯇꯣꯞ ꯂꯩꯕꯥꯛ ꯑꯍꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯔꯤꯀꯚꯔꯤꯒꯤ ꯆꯥꯡ ꯋꯥꯡꯕꯗ ꯏꯟꯗꯤꯌꯥ ꯑꯅꯤꯁꯨꯕꯗ ꯂꯩꯔꯤ꯫
ngasi gi oinadi Arambai News Guwahati da Manipuri pau sandokchaba matang se loisinjaba ga loinana amukha so hanna khurumjari